Allah ke Rasul sallallahu alaihi wasallam aduna Islam gidamakta Allah na Nabi dingi nabuwat firabagi matungda Hazrat Khadija radhiyallahu ta'ala anha aduna Allah ke Rasul gi thamoy adu tasalli piraga Islam gi khwaidagi ihal hana Islam iman purakhi binupi amasung nupada su nupi su ahanba Hazrat Khadija radhiyallahu ta'ala anha ni madugi matungda ani subada Islam gidamakta iman purakhiba Hazrat Abu Bakar Siddiq radhiyallahu anhu ni adugi matungda angang singi manungda ahan singdasu angang singdasu Islam gidamakta Allah ke Rasulda amasung Allah da iman purakhiba Hazrat Ali radhiyallahu ta'ala anhu aduni Hazrat Ali radhiyallahu ta'ala anhu si karam tawraga amasung karam mawongda ma iman purakhibano haibasing ado aykoi ngasi tentak ngasi khaminarasi inshallah yamna fajaba wahdini amasung Ali ge matik magundi Allah ke tabarak taala na ma ke thak adu ke matik yamna wanghanli Allah ga sunna habirami Ali haiba ase ilm ge samandar ni haibane Islam ge ayam bagi saruk wafam fajaba koigi ol fajaba waisi Ali na adu ke matik haidok piramme bai koigi damakta barhan madu next matangda lakani skip tawbi tabde ko puna taminasi to Allah ke Rasul sallallahu alaihi wasallam masina din ge dawat tawba haudringai ge mamangda gaari hira haiba mafam maduda Allah tabarak taala na Allah ke Rasul da din ge nabuwat pirabage matungda Allah ke Rasul sallallahu alaihi wasallam amsung Hazrat Abu Bakar amsung Hazrat Khadija makoi khaktang iman purak lebani matam madura kanagum amfu iman purak triwa matam maduni matam madura Hazrat Khadija radhiyallahu ta'ala anha Allah ke Rasul sallallahu alaihi wasallam yum maduda namaz solaga leiramni kanasu udana udaningai gidamakni haina tuminna namaz solaga leiringai tanjaduda inkhang khangaudana Hazrat Ali radhiyallahu ta'ala anhu si laklammi Allah ke Rasul sallallahu alaihi wasallam gi mayum maduda matam maduda Hazrat Ali na ma ki mayum madu lakum matam da Allah ke Rasul sallallahu alaihi wasallam na namaz fonba do uba matam maduda Ali duna angak ko mafau kiramni aduga hanglammi Allah ke Rasul da ye Muhammad karino nahak na tawriba do karam mawong no amok po udri nahak na ngasi soliba amsung tawriba mawong ngasi haina Allah ke Rasul da hiraklammi Allah ke Rasul sallallahu alaihi wasallam na Ali da hiraklammi Ali ngasi aina soliba se namaz ni aduga aina ngasi tawriba se anauba dillamani masibu Allah tabarak taala na mahak kidamakta pamliba dilladuni amsung mahak adunane mahak kidamakta Allah taala na ayhak ase paigambar oina nabi oina rasul oina semlaga tharaklabani jaise ke aigi mamangda Allah tabarak taala na nabi qayamurum thakiba adum tawduna Allah na ayhak pun nabi amasung rasul oina semlaga tharaklabani aduga aina sunangonda dingi dawat tawriye he Ali nahak lal iba lal amasung uja habidi makka wala ki mioi sing lal iba lal amasung uja ko bu sing ado madu bu ayam na talli madu ayam tu goche madu asenga mapu nate madu dagi hena senga mapu Allah ke mai kai da ain nang bu kauri nang bu aina nangi Allah ke mai kai da changjaro haina haijari nangonda soina dingi dawat tawri haina Allah ke Rasul sallallahu alaihi wasallam na Ali yadu da hayrak lammi matam madu Hazrat Ali radhiyallahu anhu aduna madu gi wafam madu tawa matam madu angak pafau kirammi mahakidamakta oida masi anauba wafam mamo oirami masigi maram masida Hazrat Ali na ngasidagi mamangda amuk fawu taakidriba amasung haujik fawuda amuk fawu taakidriba ngasiti hala na anauba oina taba wafam maduni Muhammad aduna hayrakliba wafam singadu matam madu Ali adun tumil leiramaga Muhammad ay madugi maramda karicho pagum piba ngamkiroi ay gi yumda leiriba ay gi ima ipa amasung chilinaw singadura maswara tawraba amasung wakan khantaraba matungda nahak na ngasi ay gidamakta dingi dawat tawriba do madugi paukum madu ay piba ngamgani ay hawjik magta ay paukum piba ngamoy hayna Ali aduna khumlammi matam madura Allah ke Rasul sallallahu alaihi wasallam maduna Ali aduna makahiraklami Ali karigumba nahak na aina haiba wafam masida Islam pura aga iman pura ke haina khanba taragadi fare karigumba nang musalman on loige amasung iman pura oige haina khanba taragadi nangonda aina haiba amasung aina thamliba wafam singade nang kanada su haidokan nang tuminna lo challaga thammuko haina Allah ke Rasul sallallahu alaihi wasallam na haikirami
ꯃꯇꯝ ꯃꯗꯨꯗ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨ ꯑꯗꯨ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯤꯗꯥꯌꯠꯀꯤ ꯃꯃꯤꯡ ꯏꯔꯒ ꯂꯩꯈ꯭ꯔꯕꯅꯤ. ꯃꯍꯥꯛꯇꯤ ꯇꯨꯡꯗ ꯈꯂꯤꯐꯥ ꯃꯔꯤ ꯑꯗꯨꯗꯒꯤ ꯑꯃ ꯑꯣꯏꯔꯛꯅꯤꯡꯉꯥꯏꯗꯃꯛꯇ ꯑꯜꯂꯥꯍꯅ ꯏꯔꯒ ꯊꯝꯈ꯭ꯔꯕꯅꯤ. ꯑꯂꯤꯒꯤ ꯅꯤꯀꯥꯗꯤ ꯐꯥꯇꯤꯃꯥꯗ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯏꯔꯒ ꯊꯝꯈ꯭ꯔꯕꯅꯤ. ꯑꯂꯤꯗꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯒ ꯊꯝꯈ꯭ꯔꯕꯅꯤ. ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯗꯤ ꯈꯨꯂꯐꯥꯏ ꯔꯥशिꯗꯤꯟꯒꯤ ꯃꯅꯨꯡꯗ ꯆꯜꯂꯦ ꯍꯥꯏꯅ ꯏꯔꯕꯅꯤ. ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍु ꯀꯅꯥꯅꯣ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ? ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍꯨꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯕꯨ ꯌꯣꯛꯄꯤꯔꯤꯕ ꯃꯥꯒꯤ ꯃꯄꯥꯆꯧ ꯑꯕꯨ ꯇꯥꯂꯤꯕ ꯑꯗꯣ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ. ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍꯨ ꯇꯥꯂꯥ ꯑꯟꯍु ꯑꯁꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤꯅ ꯍꯦꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯛꯅ ꯂꯩꯔꯤꯕ ꯑꯕꯨ ꯇꯥꯂꯤꯕ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯕꯨ ꯎꯗꯅ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯕ ꯉꯝꯗꯕ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯆꯥꯗꯕ, ꯃꯍꯥꯛꯀꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯂꯩꯔꯒ ꯃꯍꯥꯛ ꯑꯗꯨꯅ ꯆꯥꯕ ꯎꯔꯒ ꯃꯍꯥꯛꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯄꯥꯝꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯕꯨ ꯇꯥꯂꯤꯕ ꯑꯗꯣ ꯑꯕꯨ ꯇꯥꯂꯤꯕ ꯑꯗꯨꯅ ꯀꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯄ ꯃꯇꯝꯗ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯨꯍꯝꯃꯗ ꯑꯗꯨ ꯌꯥꯎꯗꯅꯅꯦ ꯃꯇꯣꯝꯇ ꯆꯠꯇ꯭ꯔꯤꯕ ꯃꯨꯍꯝꯃꯗ ꯑꯗꯨꯒꯤ ꯁꯥꯠꯇ ꯆꯠꯂꯤꯕ ꯑꯕꯨ ꯇꯥꯂꯤꯕ ꯑꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯖꯔꯠ ꯑꯂꯤ ꯔꯖꯤꯌꯜꯂꯥꯍു ꯇꯥꯂꯥ ꯑꯟꯍु ꯑꯁꯤ. तो हजरत अली रज़ियल्लाहु ताला अन्हु अदुदा अल्लाह के रसूलना वादा तौरख्रबनि नंग मसिगी वफम मसि कनादसु हाइदोकनो हाइना. अली असिना वखन यामना वारमि अइना ngasi खल्लिबा वखन अमसुंग मसि अइना इपादसु हाइनिंगबनि अदुबु कनादनो अइना खन्नगदबा कनादनो अइना खन्नरगा मसिगी वफमसिंग असि जिकर तौगदबा हाइगदबा हाइना. हजरत अली तुमदे अहिंगी मतम मदुदा खल्लगा दुमक लै करिनो अइना तौगदबसि हाइना. लेकिन महाकना खल्लिबा वखल अदु खन्ना खन्ना अदुमक नोंगानखिबा महाक खंगलमदे. हजरत अली रज़ियल्लाहु ताला अन्हुना अहिंग अदु हेक नोंगालबगी मतुंगदा महाकपु हिदायतकी अल्लाहना तौफीक पीनबीरे. अदुगा अयुक्की nganta अदुदा हौगलक्ले अदुगा अल्लाहगे रसूल सल्लल्लाहु अलैहि वसल्लम अदुगे मनाक्ता महाक हाजिर ओइरे. अदुगा अल्लाहगे रसूलगे मनाक्का चटले अदुगा या रसूल अल्लाह अयहाकना वखन कया खनबा अमसुंग खनथबा याबा खनथरे. अदुबो या रसूल अल्लाह अयहाक नाहाकि नखुतलदुदा अमसुंग नाहाकमुंगना अनौबा इस्लामने हाइरिबा अदुदा ईमान पुरक्लगे हाइना. हजरत अली रज़ियल्लाहु अन्हु अदुन इस्लामगी ईमान पुरक्खिबनि. नुसिरबा इचिल इनाउसिंग इस्लामगी अहुम सुबा मसिंगदा ईमान पुरक्खिबा अदुगुमलबा हजरत अली रज़ियल्लाहु ताला अन्हु असिनि. महाकना इस्लाम पुरक्कु मतम चही कया सुई खंगब्रा नखोय? महाकना इस्लाम मसि पुरक्कु मतमदा सुमनगी चही 9 खक्तंग ngairiba angang amogi matam oirakku matam aduda mahak asini islam purakibani. Makkagi miyoising aduna but latpagi makoigi lat amasung uza adugi mapu aduba lalakko matam aduda. लेकिन हजरत अली रजी अल्लाह ताला अन्हु रदुनदी अमक पौवा अल्लाह न महाक को सेंद्रगा बुत हाइबसे लालक्खिदे. महाक अंगांग ओइरिङाई मतम अदुदा नोंग फौवा महाक बुत अदुगे माइकैदो चंगजरगा सजदा तरक्पा अमसुंग मपुनि हाइना निरक्पा कोलक्पा अमक पौ याउखिदे. अल्लाह तबारक ताला न अल्लाह के रसूल सल्लल्लाहु अलैहि वसल्लम के मखुल अदु मक्तदा हजरत अली रजी अल्लाह ताला अन्हु अदुगे चही 9 सुरक्कु मतमदा महाक अदु इस्लाम द ईमान पुरक्खिबनि, मुसलमान ओनखिबनि. महाक अदुने इस्लाम गी अहुम सुबा इस्लाम गी ईमान पुरक्का मियोइसिंग अदुनि नुंसिरबा इचिल इनाउसिंग मतम अदुदा अल्लाह के रसूलना हाइबनि मुहम्मद अदुदा अल्लाह के रसूलना हाइबनि अली नंग इस्लाम पुरक्पो ओइरगदि फरे. लेकिन पुरक्तबो ओइबा तारगदि नंग असिगी अइना नंगोंदा हाइरबा फमसिंग असे नंग कनादासु हाइबा यारोइको हाइना अल्लाह के रसूलना हाइकिबनि. लेकिन अली रजी अल्लाह ताला अन्हु अदुना वसिगी वफमसिंग असि लोचननिङाइदमक्तिनि हाइना अदुगी मतिक होटनगी. अदुबो नोंगो नुमित अमदि महाकना होटना हजरत अली ने इस्लाम पुरअबा मुसलमान ओलबा मतुंग अदुददि महाकना इस्लाम पुरक्बा अमसुंग ईमान वाला ओइबा अदुगी इल्मा दो महाकी मपा अबू तालिब अदुना खंखिरमी. लेकिन करमना खंगिबनो अलीसु यामना लोचननिङाइदमक्ता होटनरी. अबू तालिब अदुना खंखिबा मतम अदुदा अबू तालिब अदुना मागी मचा अली अदुदा हंगलमी हे अली करिनो नाहाकिदमक तारिबा पावोसे अचुमलबरा? नाहाकना इकोइगी धर्म असि थादोअगा इकोइगी मपु असिबा थादोक्लगा मुहम्मद अदुना हाइरिबा धर्म अमसुंग महाकना मुहम्मद ने हाइरिबा रसूलने हाइरिबा अदुदा नाहाक यारगा अल्लाह अमखक्तनि मपु अमखक्तनि हाइबा अदुदा नाहाक इस्लाम पुरे हाइरिबा असि नाहाक चुमलबरा हाइना अली अदुदा हंगलमी. करीदे पाउकुम पीगनी अली इदुना अल्लाह अमदि अल्लाह के रसूल की मरमददि मचिन थीबदि यादबनेना महाकना लोचननिङाइदमक्ता होटनै. अदुबु मागी मपा अपोक्पा अबू तालिब अदुनदि खंग्रबनेना अबू तालिब अदुना महाकना खुमकी करी हाइना ए अब्बाजान हे अइगी इपा नुंसीबा चुम्मी अइ अल्लाह अमदि अल्लाह के रसूल की मथक्ता ईमान पुरअबनि. मुहम्मद अदुना अनौबा पुरइबा दिन अमसुंग इस्लाम अदुदा अइ यारबनि अमसुंग मदुदा अइ थमोइ सेंगना इस्लाम ईमान पुरअबनि. मदुदा अइ चंगेलबनि अमसुंग मुहम्मद अमसुंग अल्लाह अदुगी मतुंग
illadabani Muhammad aduna haiba wafamsing adu ai illagani amsung ai pura yaragadabani haina Muhammad adugi din adu iman pura abagi matungda Ali chahi nipan ta ngaiba Ali aduna mapa adu yamna fajaba mongda asumna khongki mapa aduna Abu Talib aduna madugi wafamsing mahaki wafamsing pikliba angang Abu Talib adugi macha adugi wafam adu taba matamda afsos angakko mafau khirami aduga Abu Talib aduna Abu Ali da hairami aigi cha Ali chalo nahak ni Islam iman puri ayam to phare nahak ni iman purak padaragadi lekin Muhammad sallallahu alaihi wasallam madunadi nahak ki maramda fattaba amsung fattaba leikeida fattaba lambida kabida kaidonungda nahak po puraga chatloi ai khangi Muhammad ado achumba mi amsung afawami ni mahak ado aigi ichani aigi khutta mahak chaur ibni mahak na Ali nahak aigi chanupa nahak kedamakta fattaba lambida kabida kaidonungda puroi aduna phare nang na mahak ki makutta amsung Islam pure ai iman pure hairbado yamna phare adubo nahak na ne Islam pure ibado Muhammad adubo nang kabida matomda thadokanu mahak matam chupada senau ai khangi mahak na pura ibadin amsung dharma do achumbani mahak kaidau nungda oidaba ngangde mahak achumba tanganga miyoini mahak ado aigi iya inaw nupa gi machani aduga nahak na mahak ngon Islam iman pura iba musalman olibado phare nahak na Islam amsung iman pura ibado lekin tawba nang mahak ko matomta kaidau nungda thadokanu ko mahak ki sata nang adumak layu ko haina azra Abu Talib aduna Ali radhiyallahu ta'ala anhu da hai ki macha aduda Abu Talib adusu khangi kari haina aigi chanupa aigi Muhammad chanupa Muhammad asine pura ibadin na se achumbani ko lekin mahak matam juppada Abu Talib asina Allah ki rasul bu thadok ke Makkah gi mioi sing din gi dawat tarok matam awaba mai kai khuding wak pirak matam da Abu Talib hingai matam da Allah gi rasul da awaba kana go ma am phonu pi ngam ki deba maram de Abu Talib adu Makkah gi sardar ni mahak na open da hairi bani kari na koi aigi chanupa Muhammad asigi mai gai da na koi am pho ayat pi gano mahak jo bi tawning tawgadabin na koina mahaknda awaba amsung chaitheng piba taragadi haina mangni elan tawthok matamda Makkah ke eknaba dusman kaya singna Muhammad adu awaba pi kidabneba lekin Abu Talib adu khange aigi chanupa asina ngasi purak ibadin na se achumbani haibasi adugi matungina mahak iman purak kede Abu Talib adu machanupa Ali adu haiki aigi chanupa Ali ai khange aigi chanupa asina purak ibadin na se achumbani haiba lekin karigumba aina akiba masigi wafam masigi akiba ase leiramdaba taraba Quraysh ki mioi sing Quraysh ki nupi sing asina ingonda ikaya pigani amsung ingonda mahoi singna wangang narakani nok narakani haibagi akiba karigom leiramdaba taragadi ai soidna Muhammad adugi matung illaga mahaki Islam adu kabul tarungadabani ko haina haja Ali radhiyallahu ta'ala anhu aduda magi mapa Abu Talib adu haiki Abu Talib sinung sirba pai to lichin naw sing Allah ge rasul gi damakta khwaidagi mateng pangakpa amsung mahak leingai matamda Allah ge rasulna wakhan yamna nungaiba adumlaba mi matam mamani lekin Abu Talib ado lai khidaba matam aduda mahak iman purakidabani Allah ge rasul sallallahu alaihi wasallam na mahak leingai matamda kanaguma Makkah gi mi punamak sing mamit po thangatlagi yengo ngamamdami adubo Abu Talib lai khidraba matam mikup adu maktada adugi matungdagdi Makkah gi miyo sing aje harawrami kari haina ngasidi Abu Talib lai khidrabni Muhammad ki macheng michang changbinaba kanasu leitre aduna hujikte koi Muhammad ache awaba piba amsung ma ko Makkah dagi tanthokpa ma ko zulum tawbu otpina bi matamda wakhan yamna nungairani haina mayam punamak sing aje tanja moka ma phangkheba lekin Abu Talib lai ngai matamda makoi gi himmat amapu oide Allah ge rasul da kedoba awaba pibagi lekin Allah ge rasul sallallahu alaihi wasallam Abu Talib lai khidam matamda adukki matik wakhan nungai te maramdi mahaki damaktadi khwaidagi Allah ge rasul ngine haibda kana leibuno kana mahaki machim naw mayam ba mapamaton amma fowa mahaki ne haibda leibna te sumna khaktingi magi mapa chaw aduna magu jawna jawge ma mayam ba mana am pore ta te singna di magi hak khut mari Abu Lahab aibunu ba du magi mapagi machim naw ne adu bhak bowa Allah ge rasul ngi yek na boer maga Abu Lahab ki nupi aduna fowa Allah ge rasul da awawa pi haina mayam mamang da bayan tawdana likrabni sumena tawdana Allah ge rasul ngi khut I mari fowa Allah ge rasul da awawa pirak pa chaitheng pirak pa theng na bulai lekin madu gi chaitheng adu wat ingai al Abu Talib lai khitabagi awaba du kok tringai gi tanja adugi tanja chahi adu maktada matam ikui tabida Allah ge kum hajra Muhammad sallallahu alaihi wasallam gi loi nabi Hazrat Khadija Makkah gi khwaidagi paisa pai Makkah gi khwaidagi paisa pai basi mak business ta khwaidagi power number 1 taribi mi kuding mak na mak min saida haina kaurbi mak mal dawlat paisa sana lupa mayam sing adu loi mak Muhammad adu gi damaktani din sigi Islam sigi damaktani haina loi mak kathokiba adum Khadija do mak ki himmat khwaidagi himmat oiramba Khadija do
Allah tabarak taala gi hukum oiwa haiba adutani Muhammad sallallahu alaihi wasallam gi chacha lai khidaba chahi do makta numit kharani gi matam khatang laibaga Allah gi rasul gi loi nabi khoi gi amma Khadija radhiyallahu taala anha do Allah gi manakta mo ka hankriba matam do Allah gi rasul gi khwaida gi chak pam khwaida gi nungai taba emotionally oiba adum loba matam haibdo Allah gi rasul gi oi khiba maram di magi chacha lai khidaba chaitheng kok tringai gi matam madura amaka ma ke loi nabi amchung mahaki damakta khwaidagi mateng oibi awaba kaya thengnaruga hanjalakum matam mahaki damakta chai puthorak lebi awaba kaya thengnaruga hanjalakum matam da Muhammad aduna Islam gi damakta din gi dawat gali da Islam gi damakta ni haina din gi dawat tawruga yeknaba dusman kaya singna chagum nang jalak ba yeknaba dusman kaya singna Muhammad ta awaba pirakpa machin tirakpa oidaba kaya awaba kaya thengnarukum matam mado Muhammad aduna Allah gi Rasul sallallahu alaihi wasallam aduna yum dalak matam da Khadija aduna mahaki damakta tumningai gi hipningai chaningai gi damakta ni haina tayari tawbiraga Muhammad nang kari chu khanganu makhoina nang bukanano haina khangdabagini nang kari chu khallunu na hakna chatliba amsung na nga tawriba Islam ase nongma soidra mai pakani ko haina Muhammad adugi thamoi adu tasalli piraga thamoi adu themjalliba adungluba Khadija aduni lekin mahak adusu Allah gi rasul gi manakta gi hankim matam da Allah gi rasul na khalli aigi naktagi ngasi mahak chu jatkraba aigi thamoi si khanana themjanbigani haina Allah gi rasul na khallaga thamoi nungaiteba adumni emotionally oiba matam mamne sum tawduna Allah gi rasul sallallahu alaihi wasallam Makkah gi mioi sing aduna Khadija radhiyallahu taala anha amasung Abu Talib lai khidram matam da Makkah sing gi mioi sing aduna Allah gi rasul sallallahu alaihi wasallam da adu ki matik chaithek awaba pi khibane masini Hazrat Ali radhiyallahu taala anhu ne Islam purakhiba matam da Allah tabarak taala na mahaku hidayat pirage hairagadi kanago mami amphona athingba piba ngamde ala kanago mami amphona mahaku palhanba amsung kaidoba ngamkide lekin Hazrat Ali himmat yamna leiba angang oina Islam purakhiba adumluba mahak aduni mahak adugi makul adudani ne Allah tabarak taala na Hazrat Fatima radhiyallahu anha mahaki nikada Allah na pirakadroba mahaki khandan dagini Hasan lamadi Hussein Allah na piriba mahaki khandan dagini qiyamat kilimita laqadaba Imam Mehdi ado Hazrat Fatima gi Hazrat Ali gi khandan dagi mahaki nasal dagi oigani hairiba Allah na Hazrat Hasan lamadi Hussein jannat ta laigedaba naujuwan khuding makki jannat ta sardar oigedaba Hazrat Fatima jannat ta nupi khuding makki sardar oigedaba do Hazrat Ali chahi angang oiringai matamda iman purakkiba mahak adugi khandan dagi ni nusidaba ipai to lichin nausi ana pi kiba qurbani Allah gi rasul gi damakta pithokiba kathokiba duna maram hoiga Allah na makoi awang thak thangal lebene shini Hazrat Ali radhiyallahu anhu na Allah gi damakta Islam purakkiba next mathangi bayan episode Tienda isoidran Allah gi rasul sallallahu alaihi wasallam na Makkah da laingai matam awaba kaya thegna kibasing adu karamna thegna kibuno amasung Allah gi rasul sallallahu alaihi wasallam na karam mongda Makkah thadok laga Madina da hijrat tawkibuno haibasing adu isoidran upload tawjarake inshallah koi punna ngai minase